ꯆꯠꯅꯕꯒꯤꯗꯃꯛꯇ ꯑꯩ ꯏꯆꯦ ꯑꯔꯣꯖꯥ ꯇꯣꯞꯆꯣꯡꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕꯕꯨ ꯃꯤꯀꯨꯞ ꯑꯃꯇ ꯑꯣꯏꯁꯨ ꯀꯥꯎꯊꯣꯛꯄ ꯉꯝꯍꯟꯒꯗꯕ ꯑꯗꯨꯒꯨꯝꯕ ꯀꯣꯃꯦꯗꯤ ꯁꯣꯔꯠ ꯁ꯭ꯇꯣꯔꯤ ꯗꯨꯄ꯭ꯂꯤꯀꯦꯠ꯫ ꯖꯦꯀꯣꯕ ꯀꯩꯗꯧꯔꯒꯦ? ꯑꯝꯇ ꯂꯥꯛꯑꯣ꯫ ꯖꯦꯀꯣꯕ ꯒꯦꯝ ꯁꯥꯟꯅꯔꯝꯕꯗꯨ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯒ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ? ꯑꯁ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ꯫ ꯃꯊꯥꯗꯨꯕꯨ ꯁꯥꯗꯨꯅꯇ ꯂꯩꯔꯕꯣ? ꯑꯁ ꯑꯩꯒꯤꯁꯦ ꯁꯤꯔꯤꯌꯁꯅꯤ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦꯕ? ꯍꯌꯦꯡꯁꯦ ꯇꯣꯟꯒꯤ ꯕꯥꯔꯗꯦꯅꯤ, ꯎꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯅꯪ ꯅꯈꯣꯡ ꯌꯥꯗꯦ ꯈꯪꯗ꯭ꯔꯣ? ꯈꯪꯗꯕꯅꯤ, ꯀꯃꯥꯏ ꯍꯥꯏꯗꯣꯔꯤꯒꯦ? ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅꯕ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗ ꯁꯣꯛꯄꯗꯨꯕꯨ꯫ ꯅꯨꯄꯤꯅꯗꯤ ꯃꯉꯥ ꯀꯣꯏꯁꯜꯂꯤꯗꯣ꯫ ꯑꯗꯣ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯎꯑꯣ꯫ ꯍꯣ ꯇꯥꯔꯤ, ꯅꯪꯅ ꯍꯥꯏꯗꯣꯏꯗꯣ ꯁꯠ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ꯫ ꯅꯪ ꯑꯩ ꯁꯍꯔ ꯑꯝꯇ ꯆꯠꯄꯤꯌꯣ꯫ ꯀꯔꯤ? ꯉꯝꯗ꯭ꯔꯦ ꯉꯝꯃꯔꯣꯏ꯫ ꯅꯧ ꯐꯗꯗꯧ ꯄ꯭ꯂꯤꯖ ꯑꯝꯇ ꯆꯠꯄꯤꯌꯣ꯫ ꯄꯦꯜꯂꯄꯣꯠꯅꯤ ꯍꯥꯏꯁꯦ꯫ ꯍꯣ ꯐꯔꯦ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯣ ꯄꯩꯁꯥꯗꯤ ꯅꯪ ꯄꯤꯒꯗꯕ? ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯩ ꯄꯤꯒꯦ꯫ ꯔꯣꯖꯔꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯎꯅ ꯆꯠꯄꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤ ꯃꯈꯣꯡꯗ ꯁꯣꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯍꯦꯟꯗꯣꯛꯂꯝꯗꯦ꯫ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯇ꯭ꯋꯤꯟꯁ ꯃꯅꯥꯎꯅꯨꯄꯥ ꯖꯦꯀꯣꯕꯄꯨ ꯃꯥꯅ ꯈꯪꯅꯖꯔꯤꯕ ꯇꯣꯟ ꯎꯅꯕ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯌꯥꯝꯕꯅ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯔꯣꯖꯔꯅ ꯁꯦ 5K ꯀꯩꯀꯩꯅꯣ ꯈꯔ ꯆꯥꯃꯤꯟꯅꯔꯣ꯫ ꯍꯣꯏ꯫ ꯖꯦꯀꯣꯕꯅ ꯔꯣꯖꯔꯒꯤ ꯐꯣꯟꯗꯨ ꯄꯨꯔꯛꯂꯒ ꯇꯣꯟ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯀꯥꯏꯗꯨꯗ ꯂꯩꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯀꯥꯔꯗ ꯈꯥꯝꯂꯗꯨꯅ ꯇꯣꯟꯗ ꯀꯣꯜ ꯇꯧꯔꯛꯑꯝꯃꯤ꯫ ꯍꯜꯂꯣ, ꯂꯥꯛꯑꯕꯣ? ꯂꯥꯛꯑꯦ꯫ ꯍꯦꯛ ꯎꯅꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯗꯣ ꯑꯗꯨꯏ ꯃꯅꯥꯛꯇ ꯂꯩ, ꯊꯣꯛꯂꯛꯑꯣ꯫ ꯍꯣꯏ ꯊꯣꯔꯛꯑꯒꯦ, ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯇꯣꯟꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯖꯦꯀꯣꯕꯇꯤ ꯅꯨꯄꯤ ꯑꯃꯐꯥꯎ ꯀꯣꯏꯗ꯭ꯔꯤꯕ ꯄꯥꯈꯪꯅꯤ, ꯑꯗꯨꯕꯨ ꯔꯣꯖꯔꯗꯤ ꯅꯨꯄꯤ ꯌꯥꯝꯅ ꯀꯣꯏꯔꯝꯃꯤ꯫ ꯇꯣꯟꯗ ꯐꯣꯟ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯏ꯫ ꯀꯔꯝꯕꯅꯣ? ꯀꯥꯔ ꯑꯍꯨꯝ ꯈꯥꯝꯃꯝꯃꯤ, ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯀꯔꯝꯕꯅꯣ? ꯖꯦꯀꯣꯕ ꯐꯠ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯇꯣꯟꯁꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯖꯦꯀꯣꯕꯁꯨ ꯇꯣꯟ ꯎꯕꯒ ꯅꯣꯛꯆꯩ, ꯇꯣꯟꯁꯨ ꯍꯥꯏꯐꯦꯠ ꯅꯣꯛꯂꯛꯏ꯫ ꯖꯦꯀꯣꯕꯀꯤ ꯋꯥꯈꯜ, ꯑꯁꯤꯗꯤ ꯁꯥꯊꯤ ꯐꯖꯩꯍꯦ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯀꯥꯈꯠꯂꯒ ꯖꯦꯀꯣꯕꯅ ꯀꯥꯏ ꯆꯠꯁꯤꯒꯦ? ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯅꯤꯡꯕ ꯃꯐꯝꯗ ꯅꯁꯥꯅ ꯌꯥꯔꯕ? ꯌꯥꯔꯦ꯫ ꯑꯅꯤꯗꯣ ꯅꯣꯡꯃꯤ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯈꯔ ꯆꯠꯂꯒ ꯑꯦꯌꯔꯄꯣꯔꯠ ꯂꯣꯝꯗ ꯂꯩꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯂꯝꯃꯤ꯫ ꯖꯦꯀꯣꯕꯁꯨ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯔꯦꯁꯇꯨꯔꯦꯟꯠ ꯆꯪꯕ ꯅꯨꯃꯤꯠꯅꯤ, ꯇꯣꯟꯁꯨ ꯑꯍꯥꯟꯕꯅꯤ꯫ ꯔꯦꯁꯇꯨꯔꯦꯟꯠꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯣꯝ ꯃꯌꯥꯏꯋꯥꯏꯗ ꯆꯠꯄꯤꯌꯨ꯫ ꯌꯥꯝ ꯃꯝꯂꯝꯕꯗꯨꯗ ꯇꯣꯟꯅ ꯀꯩꯅꯣ ꯃꯩ ꯂꯥꯛꯇ꯭ꯔꯣ? ꯌꯥꯝ ꯃꯝꯃꯤ, ꯀꯩꯝ ꯎꯗ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯌꯥꯅꯤ, ꯑꯩ ꯐꯣꯟꯗꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯛꯀꯦ꯫ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨ ꯀꯥꯞꯄꯤ꯫ ꯑꯅꯤꯗꯣ ꯃꯃꯥꯡꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨ ꯎꯔꯗꯨꯅ ꯁꯣꯐꯥꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯨꯅꯤ, ꯍꯦꯛ ꯐꯝꯊꯕꯒ ꯀꯥꯡꯁꯤ ꯈꯤꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯀꯥꯏꯗꯩꯅꯣ ꯈꯪꯗꯦ, ꯍꯦꯛꯇ ꯃꯤꯌꯥꯝ ꯍꯨꯞꯆꯤꯜꯂꯛꯇꯨꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯊꯣꯝꯖꯤꯜꯂꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯍꯜ ꯈꯔꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯔꯩꯕꯈꯩ ꯂꯣꯏ ꯄꯨꯊꯣꯛꯑꯣ, ꯀꯩꯅꯥ ꯀꯥꯗꯧꯁꯤ꯫ ꯃꯍꯩ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯃꯝꯕ ꯀꯥꯁꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯃꯍꯩ ꯀꯞꯄ ꯂꯥꯎꯕꯁꯨ ꯌꯥꯎꯔꯤ꯫ ꯖꯦꯀꯣꯕ ꯍꯣꯏ ꯃꯄꯥ ꯌꯧꯔꯛꯄꯗ ꯅꯨꯄꯤ ꯈꯔꯅ ꯍꯩ ꯃꯄꯥꯟꯗ ꯄ꯭ꯔꯣꯞ ꯊꯣꯛꯂꯛꯑꯣ, ꯀꯩꯗꯧꯔꯤꯅꯣ ꯅꯣꯏꯗꯤ? ꯃꯌꯥꯝ ꯂꯥꯡꯅꯔꯤꯁꯤ ꯇꯥꯗ꯭ꯔꯣ? ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯣ? ꯖꯦꯀꯣꯕꯅ ꯀꯩꯒꯤꯅꯣꯗꯤ ꯀꯩꯅꯣ? ꯑꯃꯝꯕꯗ ꯅꯣꯏ ꯀꯩꯗꯧꯔꯤꯅꯣ? ꯃꯄꯥꯟꯗ ꯄ꯭ꯔꯣꯞ ꯊꯣꯛꯂꯛꯑꯣ꯫ ꯖꯦꯀꯣꯕꯅ ꯑꯩꯈꯣꯏꯗꯤ ꯐꯝꯗ ꯉꯥꯏꯔꯤ, ꯀꯣꯐꯤ ꯐꯥꯎ ꯊꯛꯇ꯭ꯔꯤ, ꯑꯩꯈꯣꯏꯗꯤ ꯆꯝ ꯆꯝꯅ ꯐꯝꯖꯕꯅꯤ꯫ ꯆꯝꯒꯦꯔꯥ ꯆꯝꯃꯣꯏꯔꯥ, ꯑꯃꯝꯕꯗ ꯀꯌꯥꯝ ꯆꯝꯗꯣꯔꯤꯒꯦ? ꯄ꯭ꯔꯣꯞ ꯊꯣꯛꯂꯛꯑꯣ꯫ ꯇꯣꯟ ꯃꯁꯥꯗ ꯅꯤꯛꯄ ꯍꯧꯔꯛꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯃꯝꯕꯁꯤ ꯄꯥꯝꯗꯦ, ꯃꯣꯏꯅ ꯃꯩ ꯂꯥꯛꯆꯗꯕꯒꯤ ꯃꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅꯔꯣ? ꯅꯨꯄꯤ ꯑꯃꯅ ꯇꯣꯟꯒꯤ ꯋꯥꯗꯨ ꯇꯥꯗꯕꯤ ꯇꯣꯟꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯈꯤ꯫
Jacobsu Don chingthokkhibduda leihoriba nupising aduga khana-khanaduna mapana thulai. Manungdai puthokkiba nupa mari nupi mari mapana punna leirami. Punna makhoi tara mayam changduna lei uhanduna kaina katpirami. Khara amana camera namasu yauri. Maira paibi khara amana naha oiriba nakoina aronba lichat yamna pamnabadi sel tingdana luhongpiredana. Aduna nupisingse nupa nakoi kilomeduda yam thuna puraga chakko. Adaida leiriba nupa masa kharanasu camera namlaga social media da sasanbirami. Jacobsu Don kapadu ubada yamna nungaitri. Don law. Mayam mamangda makut pairaga Jacobna Don chingdana puki. Khamleba gari aduda kakhalaga kapkana aina nusi. Masi selasi kisum kada. Don kapna ai Don ti Jacobna. Kay noise. Asin mani taro sir. Ai Don ni manaupi twins ni apim ko. Jacobsu nongmi Aishu Roger nati. Roger ki twins brother Jacob ni. Apim kalam badigi chap ni adu masai na hayu natro. Jacob na kamay hayu ki nang suishu duplicate lang tanya na. Ani tapon